Meeyam gi Mayokta Leiba School Tara Amagasu Boycott Toure AMSU Meeyam gi Mayokta Leiba School Tara ngasidagi social boycott Toure haina All Manipur Student Union AMSU na phongdokre AMSU na social boycott tawkraba school sing adudi Koirengai da leiba Maria Montessori School Khongman da leiba Yunako Thawal Khetri Lekai da leiba Nawa Sindam Sang Mayai Koibi da leiba Sisu Nistaniketan Kindergarten Montessori Comet School, Harvard School, Millennium Institute of Science, Frovel English School, Oliviani, AMSU के HRD Secretary Bruce Pebam na thadorok patserol amana hai, K Maria Montessori School, Leipak Meeyam amasung Mahairoi Khunai gi awaba saruk yaminaduna lockdown per manungda haibadi chahi asigi April thadagi hauraga thi lobiganu haina mamangda haijakhiba laikre. Loop asina admission process ta thingkhibadi leite supnatagi thagi phi lobiganu haijabani haukiba chaisat kungani pandasu school khara phi lorambadagi thingjin khiba laikre miyoi chani ka kuntra positive oire marina laikidre satliba pung kun mari asida manipur da miyoi chani ka kuntra nauna covid-19 positive oire miyoi marina laikidre haire ngasi nauna positive oikiba miyoi chani ga kuntra tharaga state asida covid-19 gi apunba confirm case lising tarani panga chamnga ga subna ani sukre ngasi laikidaba miyoi mari adude Imphal West dagi ama Imphal East dagi ama Thobal dagi ama amadi Tamenglong dagi ama ni laikidaba migi masingna chamaga humpuni pan sukre AITUC gi centenary celebration pangthokre union Lakliba November 13 Sinmi Singhi General Strike Lauthokre All India Trade Union Congress AITUC gi lingkhat khibagi chama suba kumon palan ngasi thangja numita irabat baban BT Road Imphal da pangthokhibaga loinana lakliba November gi chaichat 13 ta Sinmi Singhi General Strike Lauthokre haina union asigi cherol amana haire Serol asina hai thoram asida union asigi General Secretary L Sotin Kumar na hai India ki Sinmi Singhi ihan hanba apunba se Maribak ningba Lala Rajpat Raina ihan hanba president oina AITUC ase kumzali singamaga chamapan kungi October 13 Industrial City Bombay da lingkhat khibani Loop asi lingkhalakpadagi ngasi phauba leibak asigi Sinmi Singhi tongan badavi kaya tawduna lakli amadi kaya ama phangkhre Manipur gi Sinmi Singsu loop asina hotaduna tongjaba kaya phangkhre Hojiksu dabi kaya ama phangdana leire dabi sing asi phangnaba lakliba November 13 ta nongmagi oiba leibak sinba general strike pangthokkani general strike asi Manipur da sumai paknaba thabak changsinaba thoram asida saruk yariba trade union leaders sing da haiki amadi Manipur gi sinmi miyamna sagot-pinaba appeal tawkhi CITU gi lutsingba Khetrimayum Santana haiki kendra da leiriba NDA lengak asigi makhada Labor law kaya employer singi swarthada sinmi amasung karmachari singi mayokta semdok sandorokli sinmi singi mayokta leiba law singi mayokta aikhoina chetna leptuna law sing asi lauthokhinaba khongjang changchin khigani haide TUCC ki secretary Khomram Gyaneswar na haiki handakta parliament ta democratic oidaba mawongda pass tawkhiba farm bill ahum adu laumi singi mapungda khwai miyam gi mayoktani loinana Laumi Sinmi Singna punna thengnamina si hairi Students loop taruki khongjang atopa masak amada honglakpa yai tongan ba points taraga ni thoi pinaba students singi loop taruk AMSU Desam AMS MSF suk amadi KSA na kuthang chara henduna lakpadu athuba da pidrabadi democratic oiba khongjang si mamai leiduna atopa masak amada honglakpa yai ngasi kuthang chara henbada saruk yariba mahairoi Akham Rishi Kumar na phongdokhibada laingakna taliba demand asi tabidrabadi atopa mawongda sangsilakpa khongjangda thoglakpa aphaphatta khudingmak laingakna thogdang lawgadabani makhatana hai loop taruk na taliba demand asi laingakna thuna pithok piduna covid thengnamina si pithoktrabadi laingakna miyam gi punsi karisu leitana khalle haibadu mayek hena sengle laingaki mawong matawsidi hingninglaga hingo sininglaga siro haibani haina phongdokhi COVID-19 vaccine ki mamal lepangamdri CEO SII Malemda mipainari ba novel coronavirus laichet asina hojik phawda malem gi miyoi 4.5 crore rom nahan khre amadi miyoi lakh tara mathoi gi punsi manghan khre malem gi mipum khuding na COVID-19 gi vaccine chapchana leiraba matamda amadi
mamal kaya pituna puthorokadoribano haina pukningda wahang hangnari. Karigumba vaccine asi puthoroklabadi malemgi oina changchetta double dose sizinanaba lupa chamri yangkhaidagi lupa lising manga ga chamnga phauba oirakpa yai haina panari. India gi oina su malemda khwaidagi achauba vaccine sapham ama oidiba Serum Institute of India SII na vaccine asi puthokna bohonari. Karigumba vaccine asi putholakpa tarabadi dose ani kapna bohonabada miyoi amana lupa 700 tagina lupa lising ani phaubugi manungda oiraba yai. Masigi asengba mamaldi vaccine puthoklaba matungda distribution tawbagi license phanglaba matung chap chabadu khangani haina Serum Institute of India SII gi CEO Adhar Punawala na ngasi phongdokhre. Indian Airline gi ahanba nupi CEO Harpreet A.D. Singh na oire. China da 5-story building ama walking machine sizinaduna mafam hongkhre. China gi Shanghai da chahi marifuga manga suraba primary school ama anauba khusukulai walking machine sizinaduna phit saniga ahum lapna anauba mafamda hongdokhre. Engineer singna 5-story building adugi makhada mobile support sani sizinakhi. Robot ki mawongda tawba makhong sing ngaklau sing group ani thokna khaidoktuna ama thangatpa amana thangdava tawduna miyoi amagum tawba ngame. Lagena primary school asi sakhiva lising amaga chamapan yangkhai humdoidani haina local official singna phongdokle. Building thangbada numit 19 changkhi 21 degree langduna anauba mafam aduda October 15 da thamba ngamkhi. Armenia Azerbaijan civilian singda target tawdabagi chayetnaba yanakhre. Armenia amasung Azerbaijan irai numitta Nagorno-Karabakh region gi micham Meeyam da khut thadabagi yanakhre. Nakal animakna lanfa sing amasung asiva sing adu chayol amagi manungda khusinaragani haina official statement amana phongdokle. Leibak anigi agreement adu Geneva da wari sanavada yanakhivaga loinana France, Russia amasung US yauna co-chair gi apunbana khanakhibani. Pulwama attack panduna dirty politics tawganu PM Modi. Iron Man of India haina sukhangnariba Sardar Vallabhbhai Patel gi 195 suba birth anniversary thauramga mari leinana ngasi Gujarat pangthokpa Rashtriya Ekta Divas Palan thauramda Prime Minister Narendra Modi na ngasi Kevadia Sabarmati Seaplane Service ama Statue of Unity da hogdokhre. Haujik malemda oirakliba terrorist ki mawong asi yamna sectioningai oire. Malem gi leibak singna apunbagi saktam ama sagatuna terrorist pu thengnana bohotnaba yamna magtangai fadre haikhre. India gi apunba saktam ama sagatpada achauba thokdang lokiba Sardar Vallabhbhai Patel gi Statue of Unity da lei katuna luchingba asigi mafamda ikai khumnaba utlaba matung Prime Minister Modi na Meeyam punna ekta place su lominakhi. Thauram aduda wangangladuna Modi na hai India asi terrorist ki chaitheng chawna mayoknariba leibak amani. Leibak asi thauna pharaba lanmi kaya terrorist ki khutta leikhidre. 2019 ge Pulwama attack ta leikhidraba CRPF personnel nifubu ningsingladuna thogdok adubu panduna politics tawriba yumthangdaba leibak singbu kanna yaningdaba wafam sing phongdokhi.